ERUDITE Learning Academy Sangaiyumpham Moirang Palli Bazar Tuition Center asigi maikaidagi miyamda paujin amatang pijari. Tuition Center asigi anova season 2019 amadi 20 gi oina anova class haujargani. Hana yauram liba amadi nauna changlakadaba singi oina khudong chaba khara thamjari madudi. Tuition Center asina class nursery to class 10 phawa thamjari. Subject wise khaidana subject suna thamjari amadi tuition center asina student singi oina khudong chaba tongan ani khaktang thamjari madudi spoken English amasung chhatra singi personality class. Tuition Center asida matik sarab oja kayana mamang thaktagi takpi tambiduna lakli. Anauba season 2019-20 gi oinasu anauba oja kaya hapchinjaduna chhatra singi khudong chaba pijari. Tuition Center asida tonganba computer class amasu hapchariba center amani. Ngasi malengsingbirau ERUDITE Learning Academy Sangaiyumpham Moirang Palli Bazar Tuition Center asimaktada Kanabiyu tanabiyu isa singi tungi punsida afaba mahairoi am oinabagidamak ngasimak tanabiyu ERUDITE Learning Academy Moirang Palli Bazar office ta lakpiduna Naglo taram na opnamge